Naga Village Thokiba Thokaningdaba Thodok adugi matangda People's Movement for Peace and Development Manipurna Laingak na yengsin binaba Governor da Memorandum Pisinkre Hiramasiki matangda People's Movement for Peace and Development Manipur gi convener SM Jalala Paumi Singda Fongdokibada Mafam aduda Kanglup ani gi marakta matam ama hekta da thokaningdaba thodok thoklakpa yabana maram oiraga Laingak na yengsin binaba Governor da Memorandum Pisinkibani Masida natana Governor ga phaminaduna lamda masigi oiriba phiba masigi mahusagi punsida hanjilaknaba Laingak na kari karamba thorang Khatlabagi Haibadugi Matangda, Paminaduna Wari Sanaba appointment sick Tokre Hainasu Fongdoki, Loinana, People's Movement for Peace and Development Manipurgi co convener Julia Singlaina Fongdokpada, Foothills area the FNCC ga Nagaga Gimarakta, Lainakiba Wapam Singak na Tamnabagidamak Amadi, Peace and Normalcy Lainabagidamak, Langak Nasu Yang Sinduna, Initiative Lobi Haiba Wapam Tamki. Ireng Naga Village ta ashi thokiba thodok ase amuka hanna thodana ba haina leiriba sarkar asina yamna phajana initiative lobina ba haina haijabani adudaga makhata na hainingba amana FNCC ga Naga gi akoi gi Manipur state ki luchingba singa wari sana khibada ina ki bache du shumo shuningsang pire haraga logudoriba akoi Foothills area da leiba akoi gi Naga singi leiriba lam khuding maksida logudoriba thokang khuding makse yaragadi amashu peace normalcy lache habataragadi leiriba jati ani maksi nushina se habataradi leiriba state government na hoi hojipati president rules lekre adu bulengakti amani di pairi dana adu mana khara yamna initiative logire haraga leiriba akoi gi Foothills area da moina akwin haina khiba ina khiba FNCC ga ina khiba amasu akoi gi Naga gi ahan sing da moina hai gi sudo chap chap thodang do lobi na ba hai thona abege hello kadangban ireng haina khanaba abege mafam seisida hello abege kanglup ani gi marakta ataba aduga loinana hekta matam amada pamdaba thodok tholakpa yabagi yamna apprehensive oiba atmosphere ma leirakpa masiga mari leinana akoi People's Movement for Peace and Development Manipurna ngasi akoi Manipur gi kai khongnazaraba akoi governor da akoi memorandum ama submission tawjarure aduga loinana akoi governor ga unaraga haminaraga aduga irengi area sida leiriba akoi security gi phibam amasung Kanglup ani gi marakta leiriba khatabase masi government sida prokanaba maduga mari leinaba him singuda akoi Paminaraga wari sanabagi adugumba tanja ama akoi bibinanaba adugi appointment su akoi sik tawjakre aduga masiga iroinana akoi Manipur da akoi ge permanent oiba akoi shanti ge adugumba thorang ama Manipur gi governor na kamaina masi initiate tawribage habase masi oiba akoi white paper ama akoi puthopinanaba maduga mari leinaba wafam sing akoi Paminaraga wari sanabai tanja do longnaba haidana appointment sik tawjakre ado hausi phawgi oina di appointment sigi oiba chapchama mawdu akoi khangma ngamri